ꯂꯥꯏꯖꯅ ꯏꯄꯥ ꯄꯥꯈꯠꯅ ꯐꯣꯟꯗꯨ ꯄꯥꯏꯗꯅꯕ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯅꯤ ꯃꯇꯨꯝꯅ ꯐꯣꯟ ꯑꯗꯨ ꯅꯝꯗꯅ ꯂꯧꯏ꯫ ꯂꯥꯏꯖꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯃꯁꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯕꯒꯨꯝ꯫ ꯃꯅꯤ ꯃꯇꯨꯝꯅ ꯐꯣꯟ ꯑꯗꯨ ꯌꯦꯡꯕꯗ ꯁ꯭ꯇꯥꯔ ꯃꯦꯀꯔꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯅꯤ ꯃꯇꯨꯝꯅ "ꯑꯣ, ꯁꯤ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯚꯥꯞ ꯑꯃ ꯈꯜꯂꯨꯔꯦꯗꯅ꯫ ꯑꯍꯤꯡꯁꯤꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯂꯥꯛꯄꯁꯤꯗꯗꯤ ꯁꯦꯁꯦ ꯅꯪꯒꯤ ꯐꯣꯟꯁꯤꯗ ꯂꯩꯔꯦ." ꯂꯥꯏꯖꯅ "ꯀꯔꯤꯒꯤ ꯑꯩꯕꯨ ꯆꯤꯡꯅꯔꯤꯕꯅꯣ? ꯅꯍꯥꯟ ꯃꯈꯩ ꯂꯥꯡꯗꯅ ꯉꯥꯎꯗꯅ ꯇꯧꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯅꯨꯡꯁꯤꯕ ꯅꯪꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯃꯨꯛ ꯊꯥꯖꯕꯤꯗ꯭ꯔꯤꯕꯅꯣ? ꯗꯗꯥ, ꯑꯩꯕꯨ ꯄꯨꯟꯁꯤꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯒꯗꯧꯔꯤꯕꯤ ꯑꯩꯕꯨ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯕ ꯉꯝꯅꯕꯒꯤ ꯊꯧꯅꯥꯗꯨ ꯄꯤꯕꯤꯌꯨ." ꯍꯥꯏꯔꯒ ꯃꯅꯤ ꯃꯇꯨꯝꯗ ꯇꯞꯅ ꯀꯣꯟꯁꯤꯟꯖꯩ꯫ ꯃꯅꯤ ꯃꯇꯨꯝꯁꯨ "ꯂꯥꯏꯖ, ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯀꯣ." ꯑꯁꯦ ꯍꯥꯏꯔꯒ ꯃꯅꯤ ꯃꯇꯨꯝꯅꯁꯨ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯄꯨꯟꯁꯤꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯑꯅꯛꯄ ꯃꯔꯤ ꯊꯝꯗꯨꯅ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯥꯏꯖꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯗꯨꯅ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯆꯦꯟꯗꯣꯜ ꯃꯆꯨꯒꯤ ꯐꯤꯗꯨꯅ ꯃꯀꯣꯛꯇ ꯀꯨꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯐ꯭ꯔꯤꯛ ꯐ꯭ꯔꯤꯛ ꯂꯪꯂꯕ ꯄꯤꯊ꯭ꯔꯥꯏꯒꯤ ꯈꯨꯖꯥꯏ ꯑꯗꯨꯗ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯗꯨꯅ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯑꯉꯟꯕꯗ ꯇꯨꯜꯁꯤ ꯃꯈꯣꯡ ꯑꯗꯨꯗ ꯊꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯏꯐꯅꯕ ꯅꯤꯖꯔꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯃꯛ ꯐꯖꯩ, ꯃꯁꯝꯅꯒ ꯐꯕꯅꯦ, ꯀꯌꯥꯗ ꯏꯪꯅ ꯐꯖꯈ꯭ꯔꯕ꯫ ꯑꯗꯨꯛ ꯅꯤꯡꯊꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯅꯤ ꯃꯇꯨꯝꯅ ꯀꯔꯤꯒꯤ ꯈꯣꯏꯗꯥꯔꯨꯗ꯭ꯔꯤꯕ? ꯉꯔꯥꯡꯗꯤ ꯌꯨ ꯈꯔ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯦ꯫ ꯂꯥꯏꯖꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯈꯤ, ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯈꯔ ꯈꯔ ꯅꯤꯡꯁꯤꯡꯉꯤ, ꯑꯗꯨꯕꯨ ꯄꯨꯔꯥ ꯑꯣꯏꯅ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯆꯟꯅꯨꯄꯤꯗꯨꯒ ꯄꯨꯟꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯆꯟꯅꯨꯄꯤꯅ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ "ꯏꯅꯝꯃ, ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯨꯝꯁꯤꯒꯤ ꯑꯌꯥꯝꯕ ꯑꯋꯥꯠ ꯑꯄꯥꯁꯦ ꯂꯣꯏꯅ ꯌꯦꯡꯁꯤꯟꯕꯅꯦ꯫ ꯑꯗꯨ ꯏꯅꯝꯃ, ꯇꯥꯃꯣꯗꯤ ꯃꯄꯥꯟꯁꯨ ꯄꯥꯛ ꯊꯣꯛꯇꯕꯅꯤ, ꯀꯃꯥꯏꯅ ꯇꯥꯃꯣꯒ ꯈꯪꯅꯔꯛꯏꯅꯣ?" ꯏꯀꯣꯏ ꯀꯣꯏꯗꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯕ ꯁꯛꯄ ꯑꯗꯨ ꯇꯥꯏ꯫ ꯆꯍꯤꯗꯤ ꯑꯗꯨꯝ ꯃꯥꯟꯅꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯂꯥꯏꯖꯅ "ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯅꯣꯏ ꯇꯥꯃꯣꯒꯗꯤ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ, ꯒ꯭ꯌꯥꯟꯒ ꯇꯥꯍꯧꯗ꯭ꯔꯦꯗ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ?" "ꯏꯅꯝꯃ, ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯔꯦꯝꯕꯤ ꯍꯥꯏꯕꯅꯤ." ꯂꯥꯏꯖꯅ "ꯑꯣ, ꯁꯅꯥꯔꯦꯝꯕꯤ, ꯑꯗꯨꯗꯤꯅꯦ ꯃꯄꯥꯟꯗ ꯃꯤ ꯈꯔꯁꯨ ꯂꯥꯛꯄ ꯃꯥꯜꯂꯤ, ꯑꯩ ꯆꯥꯁꯦ ꯄꯤꯔꯨꯈꯤꯒꯦꯀꯣ." ꯍꯥꯏꯔꯒ ꯆꯥꯗꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈꯤ꯫ ꯂꯥꯛꯂꯤꯕ ꯑꯍꯟꯁꯤꯡꯗꯨꯅ "ꯏꯁ, ꯃꯤꯑꯣꯏ ꯃꯤꯇꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯦ, ꯃꯁꯝꯅꯒ ꯐꯔꯤꯕ, ꯀꯌꯥꯗꯤ ꯅꯤꯡꯊꯤꯖꯔꯦ." ꯂꯥꯏꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ꯫ ꯁꯅꯥꯔꯦꯝꯕꯤꯒ ꯄꯨꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯤ꯫ ꯂꯥꯏꯖ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯉꯝꯗꯦ꯫ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯀꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯂꯥꯏꯖꯕꯨ ꯂꯨꯅ ꯇꯧꯕꯤꯕꯒꯨꯝ, ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯅꯤ꯫ ꯌꯨ ꯊꯛꯇꯕ ꯅꯨꯃꯤꯠꯇꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯍꯦꯛꯇ ꯉꯥꯡꯕ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ꯫ ꯑꯁꯨꯝꯅ ꯂꯦꯜꯂꯛꯄ ꯊꯥ 2 ꯃꯄꯨꯡꯗꯤ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯄꯨꯛꯅꯤꯡꯗ ꯏꯄꯦꯟ ꯄꯦꯟꯕꯗꯤ ꯋꯥꯠꯂꯤ꯫ ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕꯁꯦ ꯃꯉꯣꯟꯗ ꯀꯔꯝꯅ ꯍꯥꯏꯕ ꯉꯝꯒꯅꯤ? ꯑꯩꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯌꯥ ꯐꯠꯇ꯭ꯔꯕ ꯃꯤ ꯑꯣꯏꯔꯕꯒꯦ? ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯅꯥꯔꯦꯝꯕꯤꯗꯣ ꯌꯨꯝꯗ ꯂꯩꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯀꯣꯂꯦꯖ ꯍꯥꯏꯗꯨꯅ ꯍꯣꯁꯇꯦꯜꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯋꯥꯁꯨ ꯇꯥꯟꯅꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯊꯟꯇ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯄꯨꯔꯣꯏꯕꯁꯨ ꯍꯟꯖꯤꯜꯂꯛꯇꯨꯅ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯀꯥꯗ ꯆꯪꯂꯛꯏ꯫
ꯐꯃꯨꯡꯗꯨ ꯇꯨꯝꯂꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯤ ꯃꯇꯨꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯃꯤꯟꯅꯩ ꯑꯗꯨꯒ "ꯉꯁꯥꯏꯗꯒꯤꯅꯤ ꯅꯪꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ." ꯂꯥꯏꯖꯗꯤ ꯌꯨꯅꯝꯒꯤ ꯑꯄꯨꯝꯕ ꯃꯅꯝꯗꯣ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯅꯤ ꯃꯇꯨꯝꯕꯨ ꯏꯟꯊꯣꯛꯏ꯫ ꯅꯨꯄꯥꯅꯤꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ? ꯃꯅꯤ ꯃꯇꯨꯝꯅ "ꯂꯥꯏꯖ, ꯅꯄꯨꯔꯣꯏꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯃꯅꯤ ꯃꯇꯨꯝ, ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯇꯧꯔꯤꯈꯩ ꯅꯪ ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯣ?" "ꯑꯩꯅ ꯍꯥꯏꯕꯗ ꯅꯪ ꯌꯥꯗ꯭ꯔꯕ? ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ." ꯂꯥꯏꯖꯅ "ꯑꯩꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯕꯗ ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯣ ꯅꯪꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯕꯅꯣ? ꯌꯨ ꯊꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ꯫ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯌꯥꯒꯦ꯫ ꯏꯃꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔꯁꯨ ꯇꯥꯟꯅꯁꯤ." ꯂꯥꯏꯖꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯁꯥꯎꯔꯞꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯅꯤ ꯃꯇꯨꯝꯁꯨ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯒ "ꯌꯥꯔꯦ, ꯈꯪꯉꯦ ꯂꯣꯏꯅꯃꯛ. ꯅꯪꯗꯤꯅꯦ ꯕꯖꯥꯔꯗ ꯆꯠꯂꯣ, ꯕꯖꯥꯔꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯨꯔꯣ" ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯝꯂꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯣꯉꯥꯟꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯇꯨꯝꯈꯤ꯫ ꯂꯥꯏꯖ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕꯗꯤ ꯐꯥꯎꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯒ ꯑꯁꯨꯝꯅ ꯂꯩꯃꯤꯟꯅꯕꯁꯦ ꯄꯥꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯐꯝꯗꯗꯤ ꯐꯪꯗ꯭ꯔꯦ꯫ ꯂꯥꯏꯖꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯄꯦꯟꯕꯗꯨ ꯐꯪꯂꯛꯇ꯭ꯔꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯍꯥꯟꯅ ꯑꯦꯕꯤꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨ ꯍꯥꯡꯂꯒ ꯑꯁꯨꯃꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯃꯛ ꯍꯥꯟꯅ ꯇꯦꯛꯁ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯦꯛꯁ ꯁꯥꯟꯅꯕ ꯍꯧꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯐꯠꯇꯦ ꯈꯪꯖꯔꯕꯁꯨ ꯑꯄꯦꯟꯕ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯒ ꯊꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀ ꯑꯣꯏꯕꯒ ꯃꯅꯤ ꯃꯇꯨꯝꯁꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯋꯥꯀꯤꯡ ꯆꯠꯂꯤ꯫ ꯃꯃꯥꯡꯗ ꯂꯛꯁꯃꯤꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯖꯒꯥ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯄꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯈꯥꯝꯕ ꯉꯝꯗ ꯇꯞꯅ ꯇꯞꯅ ꯆꯦꯟꯊꯔꯛꯏ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯎꯈꯣꯡ ꯑꯃꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯂꯛꯁꯃꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ "ꯂꯛꯁꯃꯤ, ꯅꯪꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯁꯥꯒꯨꯝꯅ ꯈꯜꯂꯝꯂꯅꯤꯀꯣ꯫ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯂꯛꯁꯃꯤ." ꯑꯁꯨꯝꯅ ꯂꯛꯁꯃꯤꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯂꯩ ꯈꯔ ꯀꯠꯂꯝꯂꯒ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯥꯏꯖꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯅꯤ ꯃꯇꯨꯝꯁꯨ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯅꯕ ꯍꯥꯏꯗꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯏꯔꯨꯖꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ꯫ ꯂꯥꯏꯖꯅ ꯀꯅꯥꯅꯣꯃ ꯑꯃ ꯃꯄꯥꯟꯗ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯥꯟꯕꯒꯨꯝ ꯆꯪꯂꯛꯄꯒꯨꯝ ꯇꯧꯕ ꯑꯗꯨꯗ "ꯀꯅꯥꯅꯣ? ꯑꯩ ꯏꯔꯨꯖꯔꯤꯌꯦ, ꯂꯣꯏꯒꯗꯧꯔꯦ." ꯃꯅꯤ ꯃꯇꯨꯝꯁꯨ ꯈꯧꯗꯦꯝꯂꯝꯂꯒ ꯇꯨꯃꯤꯟꯅ ꯀꯥ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤ꯫ ꯋꯥꯀꯤꯡ ꯆꯠꯂꯨꯕꯒꯤ ꯋꯥꯕꯅꯦ ꯈꯨꯃꯨꯛ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯑꯗꯨ ꯌꯥꯟꯊꯔꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ꯫ ꯂꯥꯏꯖꯁꯨ ꯂꯣꯏꯔꯗꯨꯅ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯔꯨꯖꯕ ꯂꯣꯏꯕꯒꯤ ꯐꯤꯗꯣꯜ ꯆꯤꯡꯈꯠꯂꯒ ꯗ꯭ꯔꯦꯁ ꯍꯣꯡꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯅꯤ ꯃꯇꯨꯝꯁꯨ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤ ꯃꯇꯨꯝꯅ ꯂꯥꯏꯖꯕꯨ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯌꯦ" ꯍꯥꯏꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯝꯗꯅ ꯃꯅꯤ ꯃꯇꯨꯝꯅ ꯑꯗꯨꯃꯛ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯃꯍꯥꯛꯁꯨ ꯕꯥꯊꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯑꯗꯨꯃꯛ ꯀꯨꯝꯊꯔꯛꯏ꯫ ꯂꯥꯏꯖ ꯍꯥꯟꯅꯗꯒꯤ ꯈꯠꯄ ꯂꯥꯡꯕ ꯑꯗꯨꯃꯛ ꯄꯥꯝꯖꯕ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯁꯨ ꯐꯃꯨꯡꯗꯣ ꯍꯥꯏꯐꯦꯠ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯃꯥꯟꯅꯕ ꯕꯤꯀꯥꯁꯀ ꯄꯨꯟꯅ ꯌꯨ ꯊꯛꯃꯤꯟꯅꯔꯤ꯫ ꯃꯅꯤ ꯃꯇꯨꯝꯅ "ꯏꯇꯥꯎ, ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤꯗ꯫ ꯆꯍꯤꯁꯦ ꯐꯔꯛ ꯇꯥꯔꯅꯤꯕ꯫ ꯏꯃꯥ ꯕꯕꯥꯗꯣ ꯐꯅꯌꯥꯝꯁꯨ ꯑꯍꯟ ꯑꯣꯏꯔꯦ꯫ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯛꯅꯈꯤꯒꯦ ꯍꯥꯏꯅꯣ?" ꯕꯤꯀꯥꯁꯅ "ꯏꯇꯥꯎꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯈꯪꯗꯦ꯫ ꯁꯦꯜꯒ ꯊꯣꯛꯇꯕꯁꯤꯗ ꯌꯨꯝꯒ ꯄꯥꯟꯁꯤꯜꯂꯨꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯀꯗ꯭ꯔꯥꯅ." ꯃꯅꯤ ꯃꯇꯨꯝꯅ "ꯑꯦ,
ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯏꯇꯥꯎ, ꯁꯦꯀꯨꯔꯤꯇꯤꯒꯤꯅꯤ꯫ ꯅꯪ ꯇꯟꯗ꯭ꯔꯒꯗꯤ ꯑꯩꯒ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯁꯤꯅ ꯑꯩ ꯍꯪꯉꯛꯀꯦ꯫ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯍꯥꯏꯕꯅꯤ꯫ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯅꯪꯅꯕꯨ ꯌꯥꯔꯗꯤ꯫ ꯕꯤꯀꯥꯁꯅ ꯐꯔꯦꯗ ꯏꯇꯥꯎ, ꯑꯩ ꯃꯊꯥ ꯁꯥꯕꯗ ꯂꯩꯔꯝꯃꯤꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯍꯪꯒꯗꯕꯗꯨꯁꯨ ꯑꯩꯁꯦ ꯁꯨꯝ ꯈꯟꯖꯥꯟꯅꯗꯅ ꯂꯩꯔꯕ꯫ ꯃꯅꯤꯃꯇꯨ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯂꯒ ꯐꯥꯎꯟꯗꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ꯫ ꯁꯦꯀꯨꯔꯤꯇꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯈ꯭ꯔꯦ꯫ ꯐꯥꯎꯟꯗꯔꯗꯨꯁꯨ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯦ꯫ ꯕꯤꯀꯥꯁ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ ꯏꯇꯥꯎ, ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯏꯇꯥꯎꯅ ꯄꯥꯝꯖꯕ ꯁꯔꯦꯡꯗꯣ ꯑꯩ ꯄꯨꯔꯛꯂꯒꯦ꯫ ꯏꯆꯟꯗꯨꯒꯤ ꯃꯈꯨꯠꯁꯨ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯃꯇꯨꯝꯅ ꯌꯥꯏꯅꯦ, ꯍꯥꯏꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ꯫ ꯐꯔꯦ ꯑꯗꯣ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ, ꯏꯕꯥꯅꯤꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯍꯌꯦꯡꯗꯒꯤ ꯊꯕꯛꯁꯨ ꯍꯧꯗꯧꯕ ꯑꯣꯏꯕꯅꯤꯅ ꯏꯃꯥ ꯍꯣꯏꯒꯁꯨ ꯅꯪꯁꯨ ꯍꯥꯟꯅ ꯇꯥꯟꯅꯔꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯀꯥꯁ ꯃꯅꯤꯃꯇꯨꯝꯒꯤ ꯃꯌꯨꯝꯗ ꯁꯔꯦꯡ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯊꯣꯡ ꯊꯥꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯅꯤꯃꯇꯨꯝꯒ ꯃꯈꯣꯏ ꯑꯅꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯑꯁꯨꯝ ꯍꯧꯔꯛꯄꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯥꯏꯖꯗ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯄꯤꯁꯤꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯒ ꯉꯥ ꯑꯗꯨ ꯊꯣꯡꯗꯣꯛꯄ ꯍꯧꯔꯦ꯫ ꯕꯤꯀꯥꯁꯅ ꯏꯇꯥꯎ, ꯄꯨꯡꯒꯨꯁꯦ ꯑꯃꯨꯛꯇ ꯆꯥꯝꯒꯦ, ꯉꯥꯍꯤꯡ ꯃꯅꯝ ꯅꯝꯃꯛꯇꯣꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯏꯇꯥꯎ ꯃꯅꯤꯡꯗ ꯑꯗꯨꯝ ꯆꯪꯉꯣ, ꯁꯤꯟꯇꯦꯛꯁꯇꯒꯤ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯀꯜꯂꯒ ꯇꯧꯔꯣ꯫ ꯐꯗꯤ ꯁꯥꯄꯣꯟꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯕꯅꯤ, ꯅꯪ ꯂꯣꯏꯕꯒ ꯑꯩ ꯑꯃꯨꯛ ꯆꯪꯂꯒꯦ꯫ ꯕꯤꯀꯥꯁꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯨꯕ ꯑꯃꯒ ꯃꯁꯥ ꯃꯎ ꯆꯥꯝꯊꯣꯛꯂꯤꯕꯅꯦꯅ ꯇꯧꯔꯤꯕꯗꯣ ꯂꯥꯏꯖꯅ ꯃꯅꯤꯡꯂꯣꯝꯗ ꯃꯥꯒꯤ ꯈꯨꯖꯥꯝꯗꯣ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯕꯤꯀꯥꯁꯀꯤ ꯋꯥꯡ ꯆꯥꯎꯔꯕ ꯃꯁꯥ ꯃꯎ ꯐꯕ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯉꯧꯔꯣꯛ ꯉꯧꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯏꯍꯨꯜꯗꯣ ꯂꯥꯏꯖꯒꯤ ꯋꯥꯈꯜ ꯑꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯈꯨꯁꯨꯝꯗꯣ ꯍꯩꯗꯣꯛꯂꯨꯔꯒ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯕꯤꯀꯥꯁꯄꯨ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯒ ꯑꯄꯥꯝꯕꯒꯤ ꯏꯍꯨꯜ ꯑꯗꯨ ꯀꯟꯅ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯥꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ꯫ ꯂꯥꯏꯖꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯍꯧꯔꯛꯂꯤꯕ ꯑꯁꯦ ꯂꯩꯅꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯨꯗꯤꯡꯃꯛ ꯐꯥꯊꯖꯔꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯄꯨꯡꯗꯤ 7:30 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯂꯥꯏꯖꯁꯨ ꯊꯣꯡ ꯊꯥꯛꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯏꯗꯨꯅ ꯕꯤꯀꯥꯁꯀ ꯃꯅꯤꯃꯇꯨꯝꯒ ꯆꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯅꯤꯃꯇꯨꯝꯅ ꯏꯇꯥꯎ, ꯀꯩꯁꯨ ꯀꯣꯏꯒꯅꯨꯀꯣ, ꯑꯗꯨꯃꯛ ꯆꯥꯁꯤꯜꯂꯣ, ꯃꯍꯥꯎꯗꯣ ꯌꯦꯡꯉꯨ꯫ ꯕꯤꯀꯥꯁꯅ ꯀꯔꯤꯒꯤ ꯀꯣꯏꯗꯣꯏꯅꯣꯗ, ꯃꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ꯫ ꯏꯇꯥꯎ, ꯏꯆꯟꯅꯨꯄꯤꯁꯦ ꯊꯣꯡ ꯊꯥꯛꯄꯗꯤ ꯌꯥꯝ ꯍꯩꯕ ꯖꯥꯠꯅꯤꯅꯦ꯫ ꯃꯅꯤꯃꯇꯨꯝꯅ ꯇꯥꯔꯤꯕꯣ, ꯆꯥꯛ ꯈꯔ ꯄꯣꯔꯛꯑꯣ, ꯆꯥꯛꯁꯦ ꯂꯣꯏꯈ꯭ꯔꯦꯅꯦ꯫ ꯌꯥꯔꯅꯤꯗ ꯏꯇꯥꯎ, ꯌꯨꯝꯗ ꯐꯥꯎ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯆꯥꯗꯦ꯫ ꯂꯥꯏꯖꯁꯨ ꯆꯥꯛꯇꯣ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯄꯨꯊꯣꯔꯛꯂꯒ ꯕꯤꯀꯥꯁꯀꯤ ꯄꯨꯈꯝꯗ ꯍꯥꯞꯀꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯕꯅꯤ꯫ ꯐꯨꯔꯤꯠꯅꯒ ꯀꯣꯠꯄꯅꯤ, ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯕꯅ ꯍꯨꯃꯥꯡꯁꯨ ꯈꯔ ꯑꯗꯨꯃꯛ ꯁꯧꯔꯦ꯫ ꯕꯤꯀꯥꯁꯅ ꯍꯦꯛ ꯅꯣꯡꯈꯠꯂꯛꯄꯒ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯆꯥꯗꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯍꯦꯛ ꯊꯝꯂꯨꯔꯦ꯫ ꯂꯥꯏꯖꯁꯨ ꯕꯤꯀꯥꯁꯅ ꯌꯦꯡꯕꯗꯣ ꯈꯪꯂꯗꯨꯅ ꯆꯥꯛ ꯍꯥꯞꯄ ꯂꯣꯏꯔꯒ ꯃꯐꯤꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯜꯂꯤ꯫ ꯕꯤꯀꯥꯁꯀꯤ ꯋꯥꯈꯜꯗ ꯋꯥꯎ, ꯐꯗꯤ ꯐꯖꯕ ꯖꯥꯠꯅꯤꯅꯦ, ꯀꯩꯒꯤꯅꯣꯕ ꯃꯥꯒꯤ ꯑꯁꯨꯛ ꯅꯤꯡꯊꯤꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯔꯤꯕꯁꯦ? ꯃꯩ ꯐꯖꯅ ꯇꯥꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯇꯧꯔꯒ ꯂꯩ꯫ ꯃꯅꯤꯃꯇꯨꯝꯅ ꯀꯩꯅꯣ ꯑꯃꯨꯛ ꯃꯪꯉꯤꯁꯤꯅ, ꯍꯥꯎꯇ꯭ꯔꯕꯣ? ꯅꯆꯟꯅꯨꯄꯤꯁꯤ ꯌꯥꯝ ꯍꯩꯕꯗꯤ ꯑꯣꯏꯗꯕꯅꯤ, ꯑꯗꯨꯒꯤꯅꯤꯗꯣ꯫ ꯂꯥꯏꯖꯥ, ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯑꯣ, ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯤ꯫ ꯕꯤꯀꯥꯁꯅ ꯏꯇꯥꯎ ꯌꯥꯔꯦ, ꯑꯗꯨꯒꯤ ꯅꯠꯇꯦ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯄꯥꯈꯣꯟꯁꯨ ꯄꯪꯁꯤ ꯁꯤꯕꯤꯔꯅꯨꯗ, ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯕꯤꯀꯥꯁꯅ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯆꯠꯅꯕꯒꯤ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯅ ꯀ꯭ꯋꯥ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯂꯥꯏꯖꯅ ꯀ꯭ꯋꯥ ꯄꯤꯔꯛꯄꯗꯣ ꯃꯅꯤꯃꯇꯨꯝꯅ ꯎꯗ꯭ꯔꯤꯉꯩꯗ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯒ ꯃꯈꯨꯠꯇ ꯍꯥꯏꯐꯦꯠ ꯁꯣꯛꯇꯨꯅ ꯕꯤꯀꯥꯁꯅ ꯂꯧ꯫ ꯕꯤꯀꯥꯁꯅ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯕꯤꯀꯥꯁ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯕꯤꯀꯥꯁ ꯃꯅꯤꯃꯇꯨꯝ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯆꯠꯂꯦ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯐꯥꯎꯟꯗꯔꯅ ꯌꯨꯅꯤꯐꯣꯔꯝ ꯂꯩꯅꯅꯕ ꯍꯥꯏꯗꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯤꯔꯛꯂꯦ꯫ ꯕꯤꯀꯥꯁ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯔꯦꯗꯤꯃꯦꯗ ꯑꯣꯏꯅ ꯂꯩꯔꯒ ꯑꯗꯨꯃꯛ ꯁꯦꯠꯂꯦ, ꯊꯕꯛ ꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕꯗꯒꯤ ꯊꯕꯛꯁꯨ ꯐꯅꯌꯥꯝ ꯀꯣꯝꯖꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯦ꯫
ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯊꯥ 3 ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯅꯤ ꯃꯇꯨꯞꯅ ꯊꯕꯛ ꯃꯐꯝꯗ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯊꯥꯐꯝꯗꯨꯗ ꯆꯥꯔꯖ ꯇꯧꯔꯒ ꯊꯝꯂꯤꯉꯩꯗ ꯕꯤꯀꯥꯁꯁꯨ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯒ ꯃꯥꯒꯤ ꯍꯦꯟꯖꯤꯟꯕ ꯂꯥꯏꯖꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃ ꯎꯠꯂꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯣ ꯂꯧꯊꯣꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯌꯨꯝꯒꯤ ꯑꯅꯥꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯗꯅ ꯉꯟꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯌꯨꯝ ꯌꯧꯕꯒ ꯕꯤꯀꯥꯁ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯄꯨꯔꯣꯏꯕꯅꯁꯨ ꯐꯖꯅ ꯂꯣꯏꯅꯕ ꯅꯨꯄꯤ ꯅꯠꯇꯕꯁꯤꯕꯨ ꯑꯩꯅ ꯋꯥꯔꯤ ꯇꯧꯁꯤꯟꯕꯗ ꯀꯔꯤꯁꯨ ꯀꯥꯏꯔꯣꯏꯗ꯫ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃꯗꯤ ꯈꯟꯕꯒꯨꯝ ꯇꯧꯋꯦꯕ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯖꯗ ꯐꯣꯟꯗꯣ ꯇꯧꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯥ, ꯑꯩ ꯕꯤꯀꯥꯁꯅꯦ꯫ ꯉꯁꯥꯏ ꯅꯣꯏꯒꯤ ꯌꯨꯝꯗ ꯏꯃꯥꯟꯅꯕ ꯑꯃ ꯂꯥꯛꯑꯝꯕ꯭ꯔꯅꯦ? ꯂꯥꯏꯖꯁꯨ ꯂꯥꯛꯇꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯕꯤꯀꯥꯁꯅ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯂꯥꯏꯖꯁꯨ ꯁꯨꯝ ꯍꯤꯞꯂꯝꯕꯅꯤ, ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯆꯝꯅ ꯈꯨꯝꯂꯛꯏ꯫ ꯕꯤꯀꯥꯁꯅ ꯑꯣ, ꯑꯗꯣ ꯅꯥꯍꯟꯕ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯃꯔꯨꯞ ꯂꯩꯇꯕ ꯇꯟꯖꯥ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯑꯗꯨꯃꯛ ꯊꯝꯅꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗꯕ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯅ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯖꯥꯠ ꯑꯗꯨꯃꯛ ꯈꯜꯂꯛꯏ꯫ ꯕꯤꯀꯥꯁꯅ ꯃꯉꯣꯟꯗ ꯏꯟꯇꯔꯦꯁ ꯂꯩ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯄꯥꯎ ꯁꯨꯝ ꯐꯥꯎꯅꯔꯛꯄꯁꯦ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯕꯤꯀꯥꯁꯁꯨ ꯀꯥ ꯍꯦꯟꯕ ꯍꯦꯟꯖꯤꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯗꯨꯃꯛ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯐꯠꯇꯦ ꯈꯪꯂꯕꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯍꯦꯟꯅ ꯊꯋꯥꯏ ꯑꯗꯨꯃꯛ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯕꯤꯀꯥꯁꯇꯣ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯆꯝꯕ ꯁꯥꯅ ꯂꯥꯛꯂꯒ ꯂꯥꯏꯖꯒ ꯊꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯣ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ꯫ ꯇꯞ ꯅꯞꯄ ꯑꯃꯨꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯒ ꯐꯤꯗꯨꯃ ꯏꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯒ ꯃꯀꯣꯛ ꯀꯨꯞꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯕꯤꯀꯥꯁꯅ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯣ ꯁꯨꯃꯥꯏꯅꯒ ꯐꯖꯔꯗꯤ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯕꯤꯀꯥꯁ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯄꯥꯅ ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯆꯪꯂꯛꯎ ꯆꯪꯂꯛꯎ, ꯁꯤꯗ ꯐꯝꯂꯨ ꯂꯥꯎꯁꯦ꯫ ꯕꯤꯀꯥꯁꯁꯨ ꯉꯁꯤꯗꯤ ꯄꯥꯕꯨꯡꯁꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤꯗ, ꯌꯥꯝꯅ ꯀꯦꯊꯔꯝꯃꯤꯁꯤꯕꯨ ꯀꯔꯥꯏꯗ ꯆꯠꯇꯧꯔꯤꯅꯣ? ꯉꯁꯤꯗꯤ ꯅꯃꯥꯒ ꯑꯩꯒꯁꯦ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯅꯃꯥꯒ ꯑꯩꯒ ꯆꯠꯇꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ, ꯑꯗꯨꯗ ꯉꯟꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤꯕꯅꯤꯅꯦ꯫ ꯕꯤꯀꯥꯁ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯂꯩꯔꯤꯕ ꯂꯥꯏꯖꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯂꯥꯏꯖꯁꯨ ꯕꯤꯀꯥꯁꯇ ꯌꯦꯡꯂꯛꯏ꯫ ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯟꯅꯅ ꯂꯥꯛꯑꯦ, ꯑꯩꯉꯣꯟꯗ ꯇꯟꯖꯥ ꯑꯃ ꯄꯤꯔꯦ ꯍꯥꯏꯅ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯅꯤ ꯃꯇꯨꯝꯅ ꯏꯇꯥꯎ, ꯅꯪ ꯂꯥꯛꯏꯔꯣ? ꯀꯩꯅꯣꯝꯃ ꯍꯥꯏꯗꯧꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯕꯤꯀꯥꯁꯅ ꯏꯇꯥꯎ, ꯑꯩꯒꯤ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯗ꯭ꯔꯦ, ꯁꯥꯔꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣ, ꯑꯩ ꯉꯁꯤꯗꯣ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯈꯣꯡꯁꯤꯁꯨ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯍꯥꯝꯊꯕꯗ, ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯅ ꯗ꯭ꯌꯨꯇꯤꯗꯣ ꯍꯌꯦꯡ ꯐꯨꯒꯠꯂꯒꯦ ꯍꯥꯏꯗꯅ ꯅꯪ ꯈꯔ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤ ꯃꯇꯨꯝꯗꯤ ꯊꯥꯖꯔꯗꯨꯅ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯝꯂꯒꯦ, ꯉꯝꯗꯕꯕꯨ ꯀꯩꯅꯣ, ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯄꯥꯕꯨꯡ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯕꯤꯀꯥꯁ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤ ꯃꯇꯨꯝꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯁꯨꯝꯅ ꯃꯅꯤ ꯃꯇꯨꯝꯁꯨ ꯗ꯭ꯔꯦꯁ ꯑꯞ ꯂꯣꯏꯔꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯐꯖꯅꯒꯁꯨ ꯁꯤꯜꯂꯤꯌꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯕꯤꯀꯥꯁꯁꯨ ꯌꯨꯝ ꯌꯧꯕꯒ ꯂꯥꯏꯖꯗ ꯇꯦꯛꯁ ꯑꯃ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯅ ꯕꯤꯀꯥꯁꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯅꯤ ꯈꯪꯂꯗꯨꯅ ꯌꯥꯈꯤꯔꯣꯏꯌꯦ ꯉꯥꯏꯈꯣ ꯍꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯤꯅꯠ 20ꯃꯨꯛ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯀꯥꯁꯇꯣ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ꯫ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯒ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ꯫ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯅꯤꯡ ꯇꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡ ꯗ꯭ꯔꯦꯁ ꯑꯞꯇꯨ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯂꯒ ꯂꯩꯊꯣꯛꯏ꯫ ꯕꯤꯀꯥꯁꯅ ꯂꯥꯏꯖꯥ, ꯅꯣꯏ ꯁꯥꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯗ꯭ꯔꯕꯣ ꯅꯪꯕꯣ? ꯅꯪꯗꯤ ꯋꯥꯁꯨ ꯄꯥꯛꯁꯨ ꯉꯥꯡꯗꯦ, ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤꯁꯨ ꯇꯥꯕ ꯎꯗꯦꯅꯦ꯫ ꯂꯥꯏꯖꯅ
ꯑꯩꯁꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯔꯕꯅꯣ ꯈꯪꯗꯦ. ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯍꯪꯕ ꯉꯝꯗ꯭ꯔꯦ. ꯑꯩ ꯃꯥꯕꯨꯗꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯅꯤꯡꯖꯕꯅꯤ. ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯃꯥꯅ ꯇꯧꯍꯟꯕꯅꯤ. ꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯅꯨꯄꯤ ꯀꯅꯥꯁꯨ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ. ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯂꯥꯎ ꯈꯣꯡꯕ, ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅ ꯆꯩꯕꯤꯕ ꯂꯥꯎꯕꯤꯕ. ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ, ꯄꯤꯗ꯭ꯔꯒꯅ ꯅꯨꯃꯤꯠꯇꯨꯃ ꯑꯣꯠ ꯅꯩꯕ ꯇꯧꯔꯛꯀꯅꯤ. ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯧꯔꯤꯒꯦ? ꯑꯩ ꯌꯥꯝꯅ ꯋꯥꯏꯗ ꯕꯤꯀꯥꯁ. ꯕꯤꯀꯥꯁꯅ, ꯑꯩꯒ ꯂꯣꯏꯅꯕꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏ. ꯐꯔꯦꯗ ꯕꯤꯀꯥꯁ, ꯆꯠꯂꯣ. ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ. ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ. ꯆꯠꯂꯣꯁꯤ. ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨ. ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ. ꯕꯤꯀꯥꯁꯅ, ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯗ ꯍꯥꯏꯗꯧꯔꯤꯕ? ꯅꯪꯁꯤꯗꯤ. ꯐꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ. ꯍꯥꯏꯔꯒ ಮಿರꯛ ನಾರꯛ ꯌꯦꯡꯂꯗꯨꯅ ꯕꯤꯀꯥꯁꯁꯨ ꯆꯠꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯨꯔꯣꯏꯕꯁꯨ ꯍꯜꯂꯛꯂꯦ. ꯃꯄꯥꯟꯗ ꯂꯩꯔꯝꯗꯦ ꯍꯥꯏꯗꯅ ꯑꯊꯤꯕ ꯈꯣꯟꯐꯝꯒ ꯂꯣꯏꯅꯅ ꯆꯩꯕ ꯍꯧꯔꯛꯂꯦ. ꯏꯃꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯔꯒ ꯂꯩꯔꯒꯦꯔꯣ? ꯇꯧꯅꯨ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯅꯪ. ꯉꯥꯡꯅ ꯀꯥꯗꯤ ꯆꯪꯂꯛꯏ ꯂꯥꯏꯖꯁꯨ. ꯗꯗꯥ, ꯑꯩꯗꯨ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯝꯕꯅꯤ. ꯍꯥꯏꯔꯒ ꯍꯤꯞꯂꯝꯕ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯃꯄꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ. ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄꯁꯨ ꯂꯣꯏꯔꯦ. ꯃꯄꯥꯕꯨꯡꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯈꯔ ꯏꯪꯕꯒꯨꯝꯁꯨ ꯇꯧꯏꯅꯦ. ꯃꯩꯐꯨꯗ ꯍꯧꯒꯠꯂꯛꯎꯗꯅ. ꯂꯥꯏꯖꯁꯨ, ꯍꯣꯏ ꯕꯕꯥ, ꯇꯧꯔꯛꯀꯦ. ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯃꯩꯐꯨ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ. ꯉꯥꯏꯍꯥꯛ ꯆꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯥꯏ ꯕꯤꯀꯥꯁꯅ ꯇꯧꯔꯝꯕ ꯍꯩꯔꯝꯕ ꯃꯇꯧꯁꯤꯡ ꯑꯗꯣ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ. ꯂꯥꯏꯖꯒꯤ ꯋꯥꯈꯜꯗ, ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯑꯁꯨꯝꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯐꯝꯂꯤ. ꯑꯩꯁꯦ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯑꯩꯁꯦ ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ? ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯦ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯅꯤ ꯃꯇꯨꯝꯅ, ꯀꯥꯏꯗ ꯂꯩꯒꯦ? ꯐꯃꯨꯡꯁꯦ ꯐꯃꯨꯡꯗ ꯊꯥꯔꯣ ꯂꯥꯎꯅꯦ, ꯇꯨꯝꯅꯤꯡꯕꯅ. ꯃꯅꯤ ꯃꯇꯨꯝꯁꯨ ꯃꯁꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯗꯣ ꯇꯧꯗꯕ ꯃꯈꯩ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯥꯏꯖꯕꯨ ꯀꯧꯈꯠꯂꯒ ꯇꯧꯍꯜꯂꯤꯕꯅꯤ. ꯂꯥꯏꯖꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯑꯧ ꯂꯥꯛꯑꯦ, ꯆꯪꯉꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ. ꯍꯥꯏꯔꯒ ꯃꯩꯐꯨ ꯑꯗꯨꯁꯨ ꯍꯧꯒꯠꯂꯝꯂꯒ ꯃꯄꯥꯕꯨꯡꯗ ꯄꯤꯔꯝꯂꯒ ꯂꯥꯏꯖꯁꯨ ꯐꯃꯨꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯥꯔꯛꯂꯦ. ꯑꯁꯨꯝꯅ ꯐꯃꯨꯡ ꯑꯗꯨꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯅꯤ ꯃꯇꯨꯝꯁꯨ ꯄꯣꯊꯥꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯍꯤꯞꯂꯤ. ꯐꯅꯌꯥꯝꯗꯤ ꯊꯦꯡꯂꯕ ꯃꯇꯝꯅꯤ. ꯕꯤꯀꯥꯁꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ. ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯛꯅ ꯊꯝꯕ ꯑꯣꯏꯕꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯇꯥꯔꯦ. ꯕꯤꯀꯥꯁꯀꯤ ꯃꯦꯁꯦꯖ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯤ. ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯔꯒ ꯂꯩꯔꯝꯕꯗꯨꯗ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯦꯁꯦꯖ ꯑꯗꯨ ꯍꯜꯂꯤ. ꯕꯤꯀꯥꯁꯅ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯥꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯂꯥꯏꯖꯁꯨ ꯕꯤꯀꯥꯁꯀꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯊꯥꯖꯤꯜꯂꯛꯄ ꯍꯥꯟꯕ ꯑꯗꯨꯗ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯂꯥꯏꯖꯅ, ꯅꯥ ꯕꯤꯀꯥꯁ, ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯒꯨꯝꯁꯤ. ꯑꯩꯁꯦ ꯅꯆꯤꯟꯒꯨꯝꯅ ꯈꯟꯕꯤꯌꯨ. ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯏꯕꯨꯡꯅ ꯅꯆꯤꯟꯃꯛꯅꯤ ꯈꯟꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯣ. ꯑꯩ ꯋꯥꯈꯜ ꯑꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯐꯠꯇꯕ ꯂꯝꯕꯤꯅꯤ ꯈꯪꯂꯕꯁꯨ ꯑꯩ ꯈꯟꯊꯕ ꯉꯝꯗ꯭ꯔꯤ. ꯗꯥ ꯕꯤꯀꯥꯁꯅ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯣ. ꯍꯧꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯁꯤ. ꯃꯁꯤꯒꯤ ꯑꯐꯕ ꯐꯣꯟꯗꯤ ꯀꯔꯤꯁꯨ ꯂꯥꯛꯂꯔꯣꯏ. ꯗꯥ ꯕꯤꯀꯥꯁꯁꯨ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯀꯣꯜ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯂꯅꯨ. ꯅꯉꯣꯟꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯂꯔꯣꯏꯒꯦ. ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯁꯤ. ꯑꯁꯨꯝꯅ ꯏꯔꯒ ꯃꯦꯁꯦꯖ ꯑꯁꯥꯡꯕ ꯑꯃ ꯊꯥꯖꯤꯜꯂꯤ. ꯕꯤꯀꯥꯁꯁꯨ ꯃꯈꯥ ꯇꯥꯅ ꯃꯦꯁꯦꯖ ꯑꯗꯨꯃꯛ ꯍꯜꯂꯛꯇ꯭ꯔꯦ. ꯂꯥꯏꯖ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯊꯝꯂꯒ ꯃꯅꯤ ꯃꯇꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯃ ꯂꯥꯏꯖꯅ ꯃꯅꯥꯛ ꯅꯛꯄ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯤ. ꯃꯄꯥꯟ ꯂꯝꯗ ꯀꯨꯏꯅ ꯂꯩꯔꯨꯔꯕ, ꯅꯍꯥꯟꯈꯩ ꯎꯔꯨꯗ꯭ꯔꯕ ꯃꯕꯨꯡ ꯊꯣꯛꯄ ꯑꯃ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗꯣ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯗ ꯎꯔꯗꯨꯅ, ꯂꯥꯏꯖ, ꯅꯣꯏ ꯂꯩꯀꯥꯏꯔꯣ ꯁꯤꯕꯣ?
ꯑꯩꯗꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯌꯥꯎꯕ ꯅꯪꯍꯧꯗ꯭ꯔꯦ ꯊꯣꯛꯂꯛꯄ ꯌꯥꯗꯗꯅ ꯑꯧ ꯃꯥꯅꯦ ꯗꯗꯥ ꯅꯪꯗꯤ ꯃꯌꯦꯡ ꯌꯥꯝ ꯇꯥꯅ ꯎꯔꯦꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯛꯆꯥꯡꯒ ꯉꯝꯗꯕ꯭ꯔꯥꯅꯦ ꯂꯥꯏꯖꯁꯨ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯁꯨꯝ ꯄꯪꯂꯩ ꯂꯩꯔꯤꯗ ꯗꯗꯥꯁꯨ ꯎꯗꯕ ꯀꯨꯏꯔꯦ ꯁꯛꯁꯨ ꯂꯣꯏꯅ ꯑꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ ꯀꯣꯟꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯅꯁꯦ ꯍꯣꯏ ꯗꯗꯥ ꯑꯩꯁꯨ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯏꯉꯥꯎ ꯉꯥꯎꯅ ꯂꯥꯡꯃꯤꯟꯅꯔꯛꯈꯤꯕ ꯁ꯭ꯀꯨꯜꯗ ꯈꯔ ꯈꯠꯅ ꯆꯩꯅ ꯇꯧꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯇꯟꯖꯥꯗꯣ ꯃꯅꯤ ꯃꯇꯝꯁꯨ ꯊꯕꯛ ꯍꯜꯂꯛꯄ ꯇꯟꯖꯥ ꯍꯦꯛ ꯊꯣꯛꯂꯦ ꯃꯆꯤ ꯑꯃꯗꯒꯤ ꯂꯨꯝꯂꯒ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯅꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖꯅ ꯏꯁꯤꯡ ꯊꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯐꯨꯕ ꯍꯦꯛꯇ ꯍꯧꯔꯛꯏ ꯂꯥꯏꯖꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯅꯤ ꯃꯇꯨꯝꯅ ꯅꯨꯄꯥꯒ ꯀꯣꯏꯔꯗꯅ ꯅꯃꯥ ꯅꯄꯥꯅ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯂꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯥ ꯅꯌꯨꯝꯗꯒꯤ ꯍꯥ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯅꯤ ꯅꯄꯥꯝꯅ ꯅꯪ ꯍꯟꯈ꯭ꯔꯒꯦꯔꯥ ꯅꯪ ꯂꯩꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯣ ꯂꯩꯕꯤꯔꯅꯨ ꯌꯥꯔꯦ ꯄꯦꯜꯂꯦ ꯅꯪꯅ ꯁꯥꯟꯅꯕ ꯌꯥꯕ ꯃꯤꯗꯣ ꯑꯗꯨꯗ ꯈꯜꯂꯒ ꯁꯥꯟꯅꯔꯨꯔꯣ ꯆꯠꯄꯤꯈ꯭ꯔꯣ ꯃꯆꯤꯟ ꯄꯦꯟꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯈꯔ ꯇꯧꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯂꯛꯂꯒ ꯈꯠꯅꯕꯗꯣ ꯈꯥꯝꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯏꯖꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯕꯒꯤꯅꯤ ꯈꯟꯅꯩ ꯂꯥꯏꯖꯒꯤ ꯑꯁꯦꯡꯕ ꯋꯥꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯎꯕ ꯊꯥꯖꯕꯤꯗ꯭ꯔꯦ ꯂꯥꯏꯖ ꯄꯦꯟꯅ ꯀꯞꯂꯦ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯆꯥꯗ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯂꯥꯏꯖ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯑꯩ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯠꯅ ꯍꯦꯛ ꯎꯕ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕꯁꯨ ꯑꯩ ꯈꯥꯡꯗꯨꯅꯗꯤ ꯂꯥꯛꯄꯅꯤꯀꯣ ꯉꯁꯤꯗꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜꯗꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩ ꯏꯄꯥꯝꯗ ꯍꯜꯂꯒꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯂꯔꯣꯏ ꯑꯁꯤ ꯈꯟꯅ ꯊꯦꯝꯖꯤꯟꯕꯤꯅꯕ ꯌꯥꯎꯗ ꯃꯄꯤꯗꯨ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯆꯦꯟꯊꯔꯛꯂꯤ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏꯖ ꯃꯄꯥꯝꯗ ꯍꯜꯂꯛꯂꯦ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯃꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯁꯨ ꯁꯥꯎꯔꯤ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯏꯆꯥꯁꯤꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯀꯩꯗꯧꯒꯦ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯨꯒꯅꯤ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯃꯄꯥꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯑꯉꯥꯡꯁꯤꯅ ꯁꯨꯃꯥꯏꯅ ꯍꯜꯂꯛꯂꯒ ꯂꯩꯕꯁꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅꯗꯤ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯁꯦ ꯂꯩꯖꯔꯁꯅꯨꯗ ꯑꯉꯥꯡꯁꯨ ꯌꯥꯎꯕ ꯅꯠꯇꯦꯗꯅ ꯃꯧ ꯅꯍꯥ ꯑꯃ ꯁꯤꯔꯝꯂꯦꯒ ꯍꯥꯠꯇꯣꯛꯂꯝꯂꯦꯒ ꯇꯥꯔꯤꯕ ꯄꯥꯎ ꯃꯌꯥꯝ ꯑꯁꯦ ꯑꯁ ꯑꯩ ꯉꯝꯖꯔꯣꯏꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯃꯈꯣꯏ ꯃꯄꯥ ꯃꯄꯥꯗꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯍꯥꯏꯖꯕ ꯌꯥꯕ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯩ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯥꯏꯖꯅ ꯌꯥꯝꯃꯟꯗ꯭ꯔꯕꯗ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯔꯦ ꯂꯥꯏꯖ ꯌꯨꯝꯗ ꯂꯥꯛꯄ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯛꯀꯗꯧꯔꯦ ꯃꯁꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯃꯨꯠ ꯁ꯭ꯋꯤꯡ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯃꯀꯣꯛ ꯆꯤꯛꯄ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯇꯧꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯎꯪꯂꯒ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯐꯣꯟ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯁꯥ ꯃꯎ ꯈꯔ ꯐꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯈꯔ ꯍꯦꯛ ꯎꯔꯒꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯕ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯡꯕ ꯀꯌꯥ ꯑꯁꯤ ꯇꯧꯔꯛꯏ ꯇꯞꯅ ꯇꯞꯅ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯔꯛꯄ ꯍꯧꯔꯛꯂꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯎꯔꯒ ꯃꯆꯥꯅꯨꯄꯤꯗꯣ ꯋꯥꯈꯜ ꯈꯟꯕ ꯍꯦꯟꯃꯟꯗꯅ ꯇꯧꯔꯤꯅꯤ ꯈꯜꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃ ꯑꯃ ꯈꯕꯔꯗ ꯂꯥꯏꯖꯗ ꯇꯧꯔꯤꯕ ꯁꯤꯝꯇꯝꯁꯤꯒ ꯆꯥꯟꯅꯕ ꯑꯃꯁꯨ ꯈꯕꯔꯗ ꯌꯥꯎꯔꯛꯏ ꯂꯥꯏꯖꯁꯨ ꯈꯕꯔ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯌꯦꯡꯊꯣꯛꯂꯒꯦ ꯈꯜꯂꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯆꯦ ꯑꯃ ꯁꯦꯛꯁꯣꯂꯣꯖꯤꯁꯀꯤ ꯗꯣꯛꯇꯔ ꯑꯣꯏꯕꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯏꯀꯥꯏ ꯏꯀꯤ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯒ ꯃꯆꯦꯗꯨꯗ ꯂꯣꯏꯅꯃꯛ ꯂꯤꯔꯦ ꯃꯆꯦꯗꯨꯅ ꯂꯥꯏꯖꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖ
ꯅꯪꯒꯤꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯝꯄꯜꯁꯤꯚ ꯁꯦꯛꯁꯨꯋꯦꯜ ꯕꯤꯍꯦꯕꯤꯌꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯅꯪꯒꯤꯁꯦ ꯍꯥꯟꯅ ꯐꯤꯖꯣꯊꯦꯔꯥꯄꯤ ꯑꯃ ꯇꯧꯔꯒ ꯌꯦꯡꯁꯦ꯫ ꯃꯤ ꯄꯨꯟꯕ ꯖꯒꯥꯗ ꯑꯌꯥꯝꯕ ꯃꯤꯒ ꯄꯨꯜꯂꯒ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯁꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯇꯥꯟꯅꯁꯤ꯫ ꯁꯤꯁꯦ ꯍꯥꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯔꯒ ꯌꯦꯡꯁꯤꯀꯣ꯫ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯧꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯄꯅ ꯂꯥꯏꯖ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗ ꯍꯤꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯤꯒꯤ ꯊꯃꯣꯏꯕꯨ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯨꯒꯅꯨ꯫ ꯃꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯦ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯑꯁꯤꯒꯤ ꯃꯈꯥꯁꯨ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯅꯕꯒꯤ ꯃꯔꯝꯁꯨ ꯑꯣꯏꯔꯛꯏ꯫ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯃꯁꯤ ꯂꯩꯔꯛꯂꯦ ꯍꯥꯏꯔꯕꯗꯤ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄꯗ ꯀꯔꯤꯁꯨ ꯏꯀꯥꯏꯔꯣꯏꯗꯕꯅꯤ꯫ ꯃꯗꯨꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯃꯌꯥꯝꯗ ꯊꯝꯖꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯇꯁꯦꯡꯅ ꯂꯩꯈꯤꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯌꯥꯝꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯟꯅꯕꯤꯔꯒ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯈꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯅꯤ꯫ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯨ꯫